PUWARIga SHAGONNADUNA LAKLABA KYAMGEI LEIBA Mee Dagi Lairen Onkhiba Thoudok ki Khubam da KEIRAO AC ki MLA LOUREMBAM RAMESHWAR YAONA MEEYAM Nini Panba Heitha Leithaba ki Thouram Pangthokhre KYAMGEI awang lekai da leiba ilangbam inkhol da pangthokhiba irat thauni Thouram aduga mari leinana Khagemba Committee KYAMGEI gi President S Gandaras na hai ipa ipu gi haktak tagi tha khudingi Nini Panba numitta Khubam asida Heitha Leitha tambagi chatnabi thamduna lakli ipa ipu singna takpirambagi matung inna inkhol asida leiramba ilangbam chauton kauba miyoi ama samba uda saring semduna thonglaga charubadagi lairen onduna inkhol asida leiriba pukrida lupkhibagi wari leiri PUWARIga SHAGONNADUNA LAKLABA Khubam asi khulgi thakta semgatuna tha khudingi Nini Panba numitta khunja singna Heitha Leitha tamnaba ngasidagi hodokpani ipa ipuna thamlamba PUWARIgi pukai sing ngasigi mirolna cheksinna ngaktuna thambagi tangai phadaba lei laininglona aikhoi khudingma punsinnabagi lambi oiduna nat amasung chatnabi sing thizin minasi hainasu mahakna makhatana phungdokhi Hojik langna riba pun ba yad riba hai ba tana riba pun maksing je lining lambi sida ipa nat ipu nat liklam je kaidana la akan da nahazu anzu loim bakse ai koi pulak kine pulam dai kine jik langis soidana pullani adu asawa force ama tawne koi bo prithvi da leiba malem sida kanam tan mai thiba pi banga moi ai koi soi pulam dai kine jik langis adu hajik likhun mayam thiba hori se ipa gi ipu gi ima gi adu gi ton ba sumba thiba hori se masih ate khirnate langwalang dai matamni maitai purup koi ijati indigenous koi history lairaba law lairaba koi je pulam dai gi langbane na koi de tumaina lo